Manipuri wari leikol na mayambu taram na okcheri. Laibakta asum thogu tamkhra male haibasi. Aikhoina yamna haiganba wahai singi manungda amani. Chahi tara hena nungsinaraklaba miyoi kayasu. Laibakta Tamlamba duna kaina khiba kayani. Plane crash natraga train accident na chingbadasu. Miyoi kaya punna shiyu haibagi Tamlamba leiribani. Pattatlaba lairakraba miyoi kayasu. Lottery ama phawbada karorpati oikhibagi wari su leiribani. Shibu siganu hairabadi nongmai maru taragi mathakta panbada sidabasu lei. Aduga sibu siyu hairabadi thongalda tusinduna sibasu leiri. Adu oirabadi miyoi bagi Laibakta Tamlamba haibasi tasengna leibazal. Aikhogi Khubak Mayee asida asigumba tungdo tholakadaba thogdoksing taktuna leibazal. Masigi matangda Prithvi phawraba yamna interesting oiba wari su leiri. 19th century ki loiramdai 20th century ki anganba saruk phawbada ningthau maharani politician businessman na chingba Prithvi gi phawraba miyoi kayana nupa amagi manakta yamna pamna laknakhi makhogi makhut tingthokduna Khubak Mayee sing adu nupa du de yenghanbada kharana nungaitana chatki kharana harawna hanki tungda thoglakadaba thodok sing chumna haiba ngamba Prithvi gi phawraba nupa aduni mamingna cheiro Makhoina Khubak Mayee yenghalibadu ngasi puduna lakjari cheiro gi Prithvi pumba phawraba famous predictions khara 19 July 1918 da mamkhraba ingkhraba kaduda Russia gi ningthorel Tsar Nicholas II amadi mahaki family pumba phajinduna leirami candle amakhak thalibadusu mutkadabagi kuphet ka phet tawram makhoi masel murum ngangnarami kari thoklagadaba haiduna Matik manga leiba phawraba ningthorel Tsar Nicholas II gi makhuttagi lanmi sing logthokre karigumba power amata leitri 19 March 1917 da Russia gi akanba revolution na Tsar Nicholas amadi mahaki family bu phajinduna thamlibani ningthau Nicholas na mahaki nupi Alexandra amadi macha singbu munna yengba natana wahai ama phawba haidokpa ngamkhidre adubu mahaki wakhalda phawraklibadi Irish macha Palmis amasung astrologer cheirona chahi kharagi mamangda mahaki Khubak Mayee yengduna haikhiba wahai singduni nahak ke ningthaugi luhup ke lu haibelai imu naimu tagani amadi nahak amasung nahak ke family gi punsi khudung thiningai oi aduna nangna hojik chatliba lambi asidagi hongdok hau matamduda mahak aphawbu ningthau ama oibanina cheirona hairiba wahai singadu thawoina lawkhide adubu ngasidi cheiro gi wahai singadu ningthau Nicholas ki nakongda mayek singna taraklami adubu hojikti matamdu loikhre 17 July 1918 da ningthau Nicholas II amadi mahaki family punna Russian Revolution gi miyoi singna hatkhi cheiro gi prediction singi marakta masisu aphawba prediction ama oiduna leiri cheiro asi yamna scientific studies ta yumpham oiba aduga masana masabu yamna self confidence leijaba miyoini atopa thodok amadana 1916 gi June gi tang 15 da samudrana ithak ipom yamna hauba ahing aduda HMS Hampshire ko jahaz aduda lepliba nupa adu Lord Kitchener mahak field marshal ni haibadi British Army gi highest military rank ni miyamna yaba mini mahak ki poster sing thetuna maduda your country needs you haiba miyoiduni British military power gi yamna maru oiba mini Lord Kitchener jahaz adu gi dek adu da leptuna ithak hauriba samudra bu yengle mahak lanpham kaya da hinglaklabani lanpham kaya busu mai pakhan khrabani mahak bu hatna na bu hotna ba assassination plot kaya da gi su nan thoraklabani asumna samudra da chatna mahak na ningsinglibadi chahi kharagi mamangda 1890s da mahak cheiro gi manak ta chatlubani maduda cheiro na mahak ki Khubak Mayee du yenglaga asumna haiki nahakti Kangfal gi lanpham da shiroi nahakti samudra na lawkhigani you will not die in battle the sea will take you aduna samudra dagi lapna layu haikibani cheiro gi prediction adu matamduda Lord Kitchener na thajaramde mahakti mahaki command makhada army mayam ama leiribani amasung makhoibu thauna piribani aduna asigumba mahak sigani haibagi akibasi phawramde amadi thoidokpa khallude numitugi ahingduda Orkney Island gi manakta jahaz adu holami ithak ipom yamna haurami nong su kanna churaklami
Madudagi khanghaudana pokhaibagi ahoba makhol ama taraklami. German Tamlamba naval mine bomb amada jahaz aduna thenglami. Maduna achauba pokhaibadu thokhankibani. HMS Hemspear koba jahaz adu kaiduna lupthaba horaklami. Jahaz aduda tongba lanmi mayamsu maige sailai khangdana chenarami. Amadi tungda paklaba ipak aduna army singadu tapna pukhirami. Lord Kitchener su samudragi ithakna puthokiba lanmi singi hakjang singdugi manungda ama oirami. Mahaki asiba hakjang adumak thiba phangkhidre. Kairona mamangda haikiba aduga chapchanana Lord Kitchener bu samudrana laukhirami. Lord Kitchener kangphalgi lanpham kayada hingki adubu chahi kharagi mamangda pikhiba Kairogi prediction adudagidi nanthokpa ngamkhide. Kairogi prediction asibu miyamna adukki matik awangba thakta ikai khumna khirami. Cairo 1866 da Ireland da pokhi mahaki asengba mamingdi William John Warner kawi. Adubu tungda miyamna mahakbu Cairo haina khangnaki. Mahakna ngang oiringaidagi hauna migi mama yengduna thizinba Khubak Mayee yengba amadi miyoibagi emotions ki matangda nainaba yamna pamjarai. Mahakna mathak thongba miyoy singda toina hangba wahangsi karigi mi amana mi amadagi yamna waba helibano. Miyoibagi punsida khanghaudana khanghong hongliba singsi karigino haibasini. Cairo na chahi kunmuk changlakpada India da chatnaba achogbo khongthang ama lauki. Matamdudadi Europe tagi India da lakpasi yamna khudong thiningai oiba amadi tamba ngamdaba phibam amani. Maramdi tamthiraba samudragi khongchat tamthiraba laina kayana maram oiduna miyoy kayagi punsi manghankrabani. 1890s ki anganba sarukta India da Cairo thunglaki. Mahakna hek thunglabaga Hindu laining basing unarami. Himalay da chatuna yogi sing Hindu mystic sing unarami amadi India gi mafam sing da chatuna Khubak Mayee yengba palmistry planet singi gyan astrology amasung numerology na chingba singi gyan ningthina tamlami. Asumna chahi khara India da lairamlaga Cairo tamlakliba mahai sing adu puduna Europe ta hanki. Mahakna London da leiduna mahaki palmistry gi mafam ama hangdoki. Mahaki yamna ngakpa prediction ama nongma ningthaugi konung amadani leiramba miyam pumba wangang na khidre un wai muk chikre madudagi Princess of Wales ningthau macha nupi du laktuna thunglare aduga langtakna na hangli mahakam dawkhre. Mafam aduda leiramba doctor gi timaduna wahai amatta khumdana makuk nonthaduna leplammi. Prince of Wales ningthau macha nupa du shiba ngaiduna hipli phamung aduda tanjaduda masananba dress ningthina setpa nupa amasu changlaklammi. Mahakna princess adubu chatnabi bebhar utlaba matungda phamungda hipliba Prince Edward ki manakta changsin khirami aduga mahaki nakongda tapna hairami ai hak Cairo ni aibu ningsinglibra aikhoi Belgrave da leiba American Society ki Lady Arthur gi yumda unakhibado Your Highness haina hairami. Prince Edward na sor honbadi warami adubu mahaki makok adu nomlaktuna ningsingli haibagi ingit piraklami. Cairo na makha taraklami. Your Highness aina adomgi Khubak Mayee yengbada haikibado adomgi lucky number ase 6 amasung 9 ni aduna adom chahi 69 gi mamangda sungsi shiro aduga adom August 1902 da ningthau khubam phangduna ningthaugi luhup upkani haibado ningsing biri bra hanglami. Prince Edward na yamna wana khumlami hoi ningsingli haiduna. Cairo na makha taraklami aduna hojik June thani tha amamuk adomgi laying chatharaba matung adom naba pharagani. Yamna wana Prince Edward na hairaklami nahakna mamangda haikiba pumnamak loina chumki aduga hojik nahakna hairiba sing asisu chumgadaba male. Asumna tha amamuk leiraga prithibigi miyamna sakhanglaba forecaster Cairo cha kap ama paiduna ningthaugi Royal Palace ta phamduna leiram. Numittu July 15 1902 gi ayuktani. Numittuda naruraba Prince Edward pu August thada ningthau khubam King Edward 7 haiduna mingthonduna pirani haina lauthokhiba numittuni. Asumna Cairo gi prediction adu Prince Edward ta chapchana thoklammi. Cairo America da 1893 da chatlami. 1894 gi January thada mafamduda court amana Dr. Mayer koba nupa amabu mi hatlubagi case amaga mari leinana shibagi chairak pirami. Madu electric chair amada phamhalaga shihangadoribani. Shibagi maral leiraba Dr. Mayer bu
jailda leiringaida Cairona amuktang unaba pamlami. Cairona authority dagi ayaba lauraga jailda Dr. Mayee bu unaba laklami. Dr. Mayee gi Khubak Mayee du yengladuna Cairona hairaklami. Nahakti matam khara hingkhigani. Nangonda hojik piriba sibagi cheirak death sentence asida nahak shiroi. Nahak aroiba mikupta asibadagi nanthokani. Nahak hojik chahi 94 subada ngairi. Atopa chahi 15 amaga hingkhigani. Aduga nangdi hospital gi bedta anaba amana maram oiduna shigani. Asumna sigadaba nomata ngairaba numitta Dr. Mayee gi sibagi order adu Supreme Court ki special order amana stay tauki. Maramna legal gi oiba ahoba khara leibana hanagi order du stay tawre haibasini. Asumna Dr. Mayee na sigadaba nongma khakta ngairaba matamda mahak hinghauki. Nongan bada America gi newspaper singda Cairo gi chanaraba prediction adu phonglaktuna Prazamiyamna Cairo bu prediction gi hero amani haina sonaki. Thaudok asi thokdringai gi tha amagi mamangda mahakna America da leiringaida Cairo bu changyeng tawningbba singna changyeng tawbada Cairona achauba mai pakpa amadi mingchat phangki. Cairo bu challenge tawduna New York gi aphabu journalist correspondent amana hairami. Ai hak nangonda masak uhandaba miyoi taret gi makhutsing ka amadagi thindok halakani. Madu karam karamba miyoi singno haibadu chumna haiba ngamlabadi nahak bu ekhoigi newspaper na full sponsor tawgani amadi nahak bu awangba thakti kai khumnagani. Cairona challenge adu yarami matamdu 1893 dani. Ahan bating thorakpa makhut adu yenglaga Cairona hairami. Khut asi political gi khut amani. Mahak lebak ki saknai raba achoba post ama pairakani. Ani suba khut aduna yamna haisingba lawyer amagini. Tungda mahaksu achoba post ma paigani. Ahum suba khut adu yenglaga Cairona hairami. Khut asi aphawa writer amagini. Mari suba khut aduna artist amagini. Mahaksu singer ama oiduna achoba mingchat phangani. Taruk suba khut adusu artist amagini. Adubu mahak musician amagini. Aduga aroiba taret suba khut asi crime tawgadaba criminal amagi khutni. Mahak sibagi cheirak phangani amadi aroiba mikupta sibagi cheirak adudagi nanthokani. Aduga anaba amana maram oiduna shigani haina Cairona hairami. Nongan bada newspaper singda Cairo gi chumlaba prediction sing adu mayik singna iduna front page ta phonglami. Adubu khwaidagi ngaklibadi mahakna yengkhiba taret suba khut aduni. Wari asigi mamangda pankhiba shibagi cheirak phangkhiba criminal Dr. Mayee gi khut adu oirambaduni. Dr. Mayee na mahakna crime tawdringai gi mamangda Cairona mahakki prediction asi masak udana pikhibani. Aduga Dr. Mayee na jail da leiraba matungda chap manaba prediction adu Cairona amuk pikhibasini. Asumna Cairona angakpa genius oiba prediction kaya pirami. Nongma Cairona train tongduna chatlingaida tongliba kharagi Khubak Mayee time pass uni yenglami. Mahakna miyoi sing adugi Khubak Mayee da ayambana lifeline 10 ba thengnarami. Mahakna thangnaba train station adu da kumthahawi. Cairona kumthahawraba matung train adu khara chatlaga achauba accident thoktuna mishimina yamna thoklami. Cairo gi angakpa prediction singi manungda Prithvi gi phawraba ayiba writer Mark Twain gi prediction sisu amani. Mark Twain na nongma masak lotuna Cairo bu unaba laklami. Makhut adu tingthoktuna aigi Khubak Mayee na kari hairi haina hanglami. Cairona ningthina yenglaba matungda hairaklami. Masi aphawba ayiba writer amagi khutni. Adubu sel yamna pairabasu khutsa singi karakta sel singse loina chatkinaba lambi leibana sel tungduna leiba ngamloi. Numitu Mark Twain mahakanano haiba takthokdana adumak halakli. Chahi khara leiraga Cairona haikibagum business amaga mari leinana Mark Twain na thatakhiba mahaki leijaba senpham pumnamak mangkhirami. Mamaida Mark Twain migi sendona khwang koiraba mi ama oiki. Mark Twain na asumna iramki. Cairona aigi maramda haiba khudimak chumki. Aigi downfall aigi nupigi shibagi chahi asina chingba. Mark Twain na Cairo bu hanana thazadana amadi thawoidana tawrubadu mathanta ikaijari haiduna su iramki. Asumna Cairona England gi Queen Victoria sigadabagi chahi mangjawnana prediction tawrami. 1901 da Cairona haikhiba chahi adumakta Queen Victoria laikhide. Italy gi ningthau King Umberto gi makhut yengladuna Cairona haikhiba adomgi lifeline da khudong thibagi mapale aduna chection biu haiduna.
थौदोक्तुमक सोक 1900 किंग अम्बर्टोबु एनार्किस्ट कांगबुना एसासिनेट तौदुना मनुंग मतम चादना सीखी यूएस की प्रेसिडेंट विलियम मैकेनलीसु असुमना लाइफलाइन द खुदोंथिबा लई हाइदुना कायरोना ममांगदा महाकी मखुत येंगबदा हाइखी प्रेडिक्शन अदुगा चानना 1901 दा प्रेसिडेंट मैकेनलीसु एसासिनेट तौदुना हाटकी कायरो मसामक्सु महाकने हिंगलिंगैदा मसागी सीगदबगी चहीदु चपचाना हायरमखी 1936 दा मसागी चही 64 सुबा मतमदा हॉलीवुड कैलिफोर्निया दा लेखिदे मसीसु कायरोगी अंगप प्रेडिक्शन अमनी कायरो ने हिंगलिंगैदा निंगथौरेल कया प्रेसिडेंट कया अमदी अतै हिरम सिंगदा फावरबा पृथ्वी की मियोय कयागी तुंगदा थोलकदबा थौदोकसिंग खुबाक मयी येंगदुना निंगथीना अमदी चुमना हायरमखी लाकलिबा वाहंगदी अखोय पुमनमक्सु अखोयगी खुबाक मयी असिदा अखोयगी पुंसीदा थोकदबा अचौबा थौदोकसिंगी खुदमसिंग यावदुना पोकलकप्रा लाइबक्ता असुम थोउ तमख्रमाले हाइबा अखोयगी वाहैसे हानना यातुना लैख्रबा अमरा मतंग असिदा मणिपुरी वारी लेकोल पुजरकपा ngasiगी वारी लुसिनजरी पुमनमकु खुरुमजरी।